Chandel the World Animal Day Pangthokpaga loinana Wildlife Week mai pakna Chathari. Chandel gi Giant Lang Khulda lamdam adugi akoibagi khul singa chamarak suba World Animal Day Pangthokpaga loinana 73rak suba Wildlife Week su pangthokre. Ngasi chathakiba palan thoram aduda Dr. N Munal Maitei DFO Chandel, TH James Sothe, Chief Giant Lang Village, Youth San Chothe, former Chief Amadi M Rocky Khulgi pastor na dice the famki. Ngasigi thoramga mari lainana Dr. N Munal Maitei DFO Chandel na haikibada 73rak suba Wildlife Week na lakpada prithibigi khwaidagi maru oiba lamlaki sa uchek singda natana yumda yokpa jiba singbusu kannamagi palan World Animal Day gi chama suba palan su tarare handak chahi gi World Animal Day gi thamliba theme Save Animals Save the Planets na aikoibu sa uchek singa malem prithibiga lainariba tatna thanaba yadraba maribu ningsinghalli Aikoi miyoibagi maida mit nakong naton na chingba tongan-tongan ba organ sing laibagum ishor na jiba kudingda magi mathaw amamam pirami. Aikoi na mit uraktraba matamda fangba awaba adugum jiba amana malemdagi mutkibada malem prithibida madugi awaba adu pi. Maramasina aikoi na jiba kudingmak punung sibiba changi amadi madugi damak aikoi su makoigumna ahingba jiba samakal amani haina khantaba changi. Numit asina miyoibabu jiba singi hak Makoibu otpi naibidanaba nauhaunana ningsinghalli. Sa uchek sing yaudaba sangsar haiba asi marvumi amagumbani. Sa nga jiba sing asi prithibigi dharma kudingda mamitari. Yumda yokpa jiba sing asina mapubu ningba asi. Makoina kanaba amata laudana mapugidamak mang thana siba ngamibani. Jiba sing asi gisu imong manung marimata singbu nungsiba lay. Taubatabu makoina ngangthokpa ngamdabagi wak kaktani. Maramasina jiba singbu aikoina aikoigi lan amagum khaloidabani amadi makoibu tathi tawoina khak tawbiroidabani. Dr. N Munal na makatana haikibada yumda sa uchek sing yokpa asina aikoi miyoibada kanaba kaya pi haibasi khangnarakle yumda jiba singbu nungsina yokpana stress blood pressure hantahanba mood fahanba imong manung nungsinahanba amadi samasta mirak tinba ngamhanbagi kanaba khudang changdam kaya ama fangle. Maramasina World Animal Day amadi 73rak suba Wildlife Week na lakpada aikoina yumda yokpa amadi lamlaki sa uchek singbu kanminarasi haina Dr. N Munal na sarukya kiba miyamda apil tawki.